Meeyam na thengnariba awabasing asi Khangduna Athubada Leingak ama Semlaga Irang Asi loishilhallu amadi Meeyam gi yaiphanaba thabak toubiyu haiba demanda Moidangpok Apunba Meira Paibi amadi club na shinduna ngarang numidang Moidangpok ta Meeyam na Meira gi khongchat ama chatkhre Meira gi khongchat atuga mari leinana Moidangpok Apunba Meira Paibi gi secretary Loisillu Priya Lakshmi na hai leibak asina asiyam na luraba tanpham amada leiraba matam asida phammunaba amadi pham thadok thajin torokliba asi laibak thibani Meeyamna thagatliba mihut singna amata oina leptuna luchingba ama khanbagi chapchaba thaudang adu lobiyu charangnaba sing asina maram oiraga center da lamdam masida president rule thamjilakliba asi lauthoknaba thabak paikhatlu nakalamoramda masagi maramdam kanjanaba thoklakliba khulngakpasing phaningba matamda faraga tamchiraba ekaya ama panchinbagi thong asisu khudakta leppadabani phajinkhriba khulngakpasing adusu athubada condition amata yaudana thadokadabani hainasu makna makhatana fongdokhi अथुब मतमदा अखोई की ओइबा सरकार से प्रजा की ओइना खल्लगा अखोई अथुब मतमदा सरकार से सेंबियु अखोई प्रजा मयाम बु तंगतु लेता जिबा मयाम से अंक किताबियु मसिदै जिदैदा फम थादोक थाजिन तौलिबा खुदिमक अखोई प्रजा मयाम ना अमता पामदे अदुना लेंगाक पाइरिबा खुदिमक से प्रजा मयाम की मिहुत ओइना थागिबनि पाखोलोइना थाग्रिबा मिहुत सिंग से मसा मसा की सब चाबा दाइता जे पिनबियु लोइनाना अखोई की रेड जोन द लेरिबा इमा इबें खुदिमक्ति इसांगै खुंगाकपा मयामसिना अखोई की थवाइनी खुंगाकपा इसा सिंगबु फारागा ममा ओइबि खुदिंमंगना अखोई बु यामना वाना लेरिबा खुदिमक से खुंगाकपा इसा सिंगबु फाबा यारोय